ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯌꯨꯝꯗ ꯂꯩꯇꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯅꯪꯅ ꯉꯥꯡꯉꯩꯁꯦ ꯑꯗꯨꯅ ꯋꯥ ꯁꯦꯡꯗꯣꯛꯅ ꯁꯤ ꯌꯨꯇꯨꯕ ꯊꯥꯗꯣꯛꯑꯣ ꯌꯨꯇꯨꯕꯀ ꯄꯥꯏꯔꯅꯨ ꯁꯥꯎꯅꯤꯡꯕ ꯃꯥ ꯑꯩꯒ ꯀꯔꯤ ꯗꯨꯁꯃꯅꯤ Hello Mayam, do I ngasigi videos di Q&A video ina puraga laabani ado Q&A video ina purakpagi maramdi yamna aingonda hangakpa question sing do ai ngasidi loina reply pirage ahan mamakda ai kadai da leirino ai kedobagi leirino aikoigi machagi chaumbada aigi family nupa mayungi amata laktrise kari maramgino I am sathi sauninge haidi mayamna aingonda thajaba thamapado loipno mamangkhibado haidi aisibu yam phatabi mo phatabi mo jum okhaibi haidi adugumoga oina uraba yala khangdebako I am sathi sauninge yam sathi sauninge aisini loina comment da kamai hai namak adu singdo ai ngasidi loinamak mayamda loinamak sengna haidoine aduga mayam sauningba saujau sauningdraga tokjau aigi ngasi thamoi manungda saubado ai ngasi wa khara ngangdokraga ne ai ngasi santi oidoine kaida leirino aina hujik leiriba mafam se Guwahati dani aduga akoigi nene sina akoi mamagi mayambagi mau mamagi mapam aigina bobok haidare ado masu phangaga karama mapubo mabok karama mapubo mabok na nungsi oidaba leigya noina mayam da haido masu aiba masu se kangaba punamak dikhena nungsi ni yawningi neba mu ai wari se marak thale mathang hairake aduga ado mayam ai nupado yam kanna saweba ko ai se YouTube thado YouTube ka pairanu YouTube sina nang se loi chendhale aina hojik video nami se su ko nungdangi 9:35 ni hojik tari se ado mayam gi comment sing se ubadagi ai se sounding man kidna video se khambra dum namjala bane ba ko ado aduga masu sibu moina pamba ude khote aina aina nupa mayum da chapa mata da nupa mayum gi thabaka nupi bang yum gi thabaka mayam su khangnari duni kyam satina khene mina thabak suba matang duga aina di camera paina video namna leiraga di mina nungsigadra doi dugi suma thakta ko aidi aina moina pamme moina haure sanare yaraga aina hekta I thabak suba da thadoga hekta aina video camera kamna leibagi matam do ingonda leiti ba ko adugi damakta aina video aduga mayam da uttabani adugi suma thakta koi inembo hoy do khogi bembe koi family do nupa mayam gi family anamba video camera da yam ikai galle video nam bagi hekta haramu hekta sawe ba ko video hekta nam de tawe kholena aduna ina moido ikai gan beduga ina video da namda bane sina sutang dagi suk jang na haijan bidana siga manung da bu kari chen chali ba mo sibu khana graba launa graba natraga kamai tori ba nan se siga khangning bagi mayam sing se ubadane aidi ngak taba ngamde haidi migi imung manung ai haige buko yum ama leredi yumgi nung afaba phataba mayam ama leirine buko adu singdo mi khudimakta loina uthokpa kasu japote ba adi akoi imung manung ni ngahak khanani ngahak tinani ngahak nungsinani sidi imung khudimakta loi taunari natani myam puna maki yumda su taunarongane ana ai khalle buko aduga nahan gi tasengna nahan gi chaumba dudi ai akoi gi yumda dugi numituga bembem gi exam taba aduna moi exam thaba gi chatpa aduga akoi gi inembokna mathanda lehaubanina inembokna siga kamaina mathanda lakani khogi mapam si lapidana adugi damakta moi lakpa ngamkhidabane adogi nene hoida aina chaumba tawrisina aidi nauna si foirakpanina aigi yumda karimsu leite nene hoidadi aidi bhamon kaure bhamon jawrabanina laigi koli karikara haidi mayam ama laigi kaika tawba matanda pochai mayam ama changina ko ado engonda di punamak to leitabani na nene na moida adum tawrasi aina aduna nene hoida tawkhibani akoi gi sigasu akoi gi relative mayam ama leiba ko adu singdo aina adum yawhoningdana mayam do kauraga yawhonkhibani ado mayam ai devi gi comment se parake bako saunuko aikoi yam nokninge life ta fasuri macha chaumuse thabak mafamda mai wase tasi zungi tabami gi zumda chaumbase zungi lining thoda haile amta katrabane ado ai katli bako haile di ado video aduga yahore nahan adu amta pamdaba male chaumbase loiraga tasu nupa jumdagi lakpa yadana tawbra hayu ko society su khara jingna chatpatai ithau ta de kala su public ta jinghalamina wa ba tabane ima ipa su kashu hydro mana se sini bako public te jingal labanina moina wangang patabani habe mongne ba jingan ganu kholan ganu habe gi mongni tawrazu hurana taw habe mongne ba ai ke gi hurana tawdono ai mingondagi poche huralu de ai phata batha boksu tawde ai na tawise phata batha boksu nate ai ichas gi phana bagi damakta na troina chaumagi din nai sidi magi pirakpa din duga gi hendaba jade kona tawge habe yadaba poni ba ase siga nupa mayum dagi tawraga lakbai do ai jengo nupa gi manakta lakba sibu kona lake heng lake hangchi lake na yabra ne suti sibu moigi thawang mapam sibu
ꯊꯝꯕ ꯁꯔꯀꯥꯔ ꯑꯗꯨꯃꯥꯏꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯪꯆꯤꯠ ꯂꯥꯛꯀꯦ ꯍꯥꯏꯅ ꯌꯥꯕ꯭ꯔꯥꯕ ꯑꯩ ꯍꯌꯦꯡ ꯇꯧꯒꯦ ꯍꯪꯆꯤꯠ ꯇꯧꯒꯦ ꯃꯁꯦꯟ ꯇꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯕ ꯇꯤꯚꯤ ꯌꯥꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇꯕ ꯄꯤ ꯃꯥ ꯑꯩꯒ ꯀꯔꯤ ꯗꯨꯁꯃꯅꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯗꯨꯁꯃꯅꯤꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯅꯨꯕꯣ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯏꯀꯥꯏꯖꯩ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯗꯒꯤꯗꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯅꯠꯇꯦꯀꯣ ꯅꯪ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯐꯠꯇꯕ ꯀꯣꯃꯦꯟ ꯄꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯃꯗ ꯑꯃꯨꯛ ꯆꯣꯛ ꯑꯃꯗ ꯑꯃꯨꯛ ꯆꯣꯛ ꯌꯥꯝꯅ ꯊꯤꯟꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯀꯩ ꯀꯧꯏ ꯈꯪꯉꯕ ꯍꯤꯒꯥꯏꯋꯥ ꯀꯧꯏ ꯍꯤꯒꯥꯏꯋꯥ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯍꯤꯒꯥꯏꯋꯥ ꯑꯗꯣ ꯅꯪ ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯇꯧꯅꯨ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯗꯤꯅꯦ ꯃꯁꯥꯒꯤ ꯐꯠꯇꯕ ꯌꯥꯝ ꯌꯥꯡꯅ ꯑꯣꯏꯕꯅꯤ ꯑꯗꯣ ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂꯨ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯔꯔꯣꯏꯒꯦ ꯃꯍꯟ ꯑꯦꯝꯅ ꯍꯥꯏꯕꯀꯣ ꯃꯉꯣꯟꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯝꯕꯅꯤ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯕ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯗ꯭ꯔꯦ ꯃꯌꯥꯝ ꯃꯥꯒꯤ ꯃꯤꯅꯕꯨꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯏꯁꯥ ꯀꯁꯥꯔꯒꯤꯅꯤ ꯃꯥꯒꯤꯁꯦ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯐꯖꯔꯝꯃꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔ ꯆꯦꯟꯊꯍꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯆꯦꯟꯊꯍꯜꯂꯦ ꯍꯥꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯄꯣꯠ ꯌꯥꯎꯒꯦ ꯃꯥꯅ ꯑꯩꯕꯨ ꯀꯁꯥꯔ ꯆꯦꯟꯊꯍꯜꯂꯦ ꯀꯥꯏꯁꯤꯕꯨ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯅꯪꯅ ꯉꯥꯡꯉꯩꯁꯦ ꯑꯗꯨꯅ ꯋꯥ ꯁꯦꯡꯗꯣꯛꯅ ꯆꯦꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯥꯏꯗꯤꯗ ꯃꯦꯁꯦꯁ ꯇꯧꯔꯛꯎ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃꯅ ꯉꯥꯡꯉꯛꯏꯕꯀꯣ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯤꯒꯤ ꯐꯠꯇꯕꯇ ꯉꯥꯡꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯤ ꯃꯤꯒꯤ ꯃꯊꯃꯣꯏ ꯀꯞꯍꯜꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯃꯤꯅꯇ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯗꯣꯔꯦ ꯃꯥꯅ ꯍꯥꯏꯁꯦ ꯇꯥꯎꯕꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯑꯌꯥꯝꯕꯗ ꯅꯨꯄꯥ ꯌꯨꯝꯗ ꯂꯩꯇꯕꯁꯤꯗ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯨꯄꯥꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯗꯅ ꯇꯧꯋꯦ ꯐꯔꯦ ꯇꯣ ꯍꯥꯏꯔꯣꯏꯀꯣ ꯑꯩ ꯅꯣꯏꯗ ꯀꯌꯥꯔꯛ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩ ꯃꯣꯏ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗꯕꯅꯦ ꯑꯗꯨ ꯂꯣꯏꯕꯒ ꯊꯕꯛ ꯃꯐꯝꯗ ꯆꯠꯂꯤꯁꯤꯡꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯅꯨꯡꯉꯥꯏꯅꯤꯡꯕꯤ ꯑꯣꯏꯅ ꯇꯥꯔꯦꯅꯦ ꯃꯥꯅꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯑꯣꯟꯈ꯭ꯔꯦꯅꯦ ꯅꯨꯄꯥ ꯃꯇꯨꯡ ꯏꯜꯂꯁꯨ ꯌꯥꯝ ꯉꯟꯕꯗꯤ ꯀꯥꯏꯅ ꯀꯣꯏꯍꯥꯎ ꯁꯤꯠꯈꯤꯗ꯭ꯔꯦ ꯏꯁꯥꯒꯤ ꯏꯅꯦꯝꯕꯣꯛꯅꯐꯧ ꯁꯨꯃꯥꯏꯅ ꯇꯧꯗꯦꯕꯀꯣ ꯃꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯁꯤꯔꯦꯜꯗꯒ ꯌꯥꯎꯕꯤ ꯏꯅꯦꯝꯕꯣꯛ ꯐꯠꯇꯕꯤꯗꯣ ꯅꯪꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯄꯪꯊꯤꯡꯗ ꯊꯤꯡꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯃꯥꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯥꯝꯅ ꯂꯩꯇꯕꯅꯤ ꯃꯄꯥꯝꯗꯅ ꯍꯦꯟꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯩꯕꯁꯨ ꯎꯗꯦ ꯑꯣꯏꯃꯥ ꯀꯌꯥꯇ ꯎꯕꯤꯈ꯭ꯔꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯕꯨ ꯅꯨꯄꯥ ꯃꯌꯨꯝꯒ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯩꯕ ꯎꯗꯦ ꯍꯥꯏꯖꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏꯅ ꯁꯨꯛꯌꯥꯝꯅ ꯌꯦꯡꯉꯣ ꯏꯉꯥꯡ ꯄꯣꯕ ꯃꯇꯨꯡꯗ ꯑꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯌꯨꯝꯗꯗꯤ ꯃꯃꯥꯅ ꯏꯉꯥꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤ ꯏꯉꯥꯡꯒꯤ ꯐꯤꯔꯣꯜ ꯁꯨꯕ ꯈꯣꯠꯄ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯅꯝꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯗꯣ ꯏꯀꯥꯏꯖꯩ ꯀꯩꯀꯥꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯛꯇꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯁꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯂꯤꯗꯕ ꯌꯥꯔꯛꯇ꯭ꯔꯦꯅ ꯑꯩ ꯃꯌꯥꯝꯗ ꯂꯤꯔꯛꯄꯅꯦ ꯑꯗꯣ ꯈꯟꯅꯅ ꯂꯥꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯅꯔꯕ ꯀꯩ ꯇꯧꯅꯔꯕ ꯍꯥꯏꯗꯅ ꯑꯩꯒꯤꯁꯦ ꯈꯪꯅꯤꯡꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯉꯁꯤꯗꯤ ꯂꯣꯏꯅ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯔꯕꯅꯦ ꯁꯥꯎꯅꯤꯡꯕꯩ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦ ꯌꯦꯡꯉꯣ ꯇꯥꯏꯃꯤꯡꯁꯦ ꯄꯨꯔꯥ 10:47ꯅꯤ ꯇꯥꯏꯁꯦ ꯏꯆꯥꯁꯨ ꯁꯨꯝꯃꯨꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯖꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯅ ꯀꯃꯦꯟ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯏ ꯑꯗꯨꯁꯤꯡꯗꯨ ꯑꯩ ꯃꯊꯪ ꯅꯦꯛꯁꯇ ꯄꯥꯊꯣꯛꯆꯔꯛꯀꯦ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯅ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯅꯨꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯃꯤꯡ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯅꯤꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯒꯤꯗ ꯊꯥꯗꯣꯛꯑ ꯌꯨꯇꯨꯕ ꯄꯥꯏꯔꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯈꯥꯁꯤꯒ ꯑꯐꯕ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯍꯔꯥꯎꯅꯕꯒꯤ ꯊꯦꯡꯉꯦ ꯃꯆꯥꯊꯣꯏꯁꯨ ꯇꯨꯝꯍꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯖꯀ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯒꯤ ꯀꯃꯦꯟꯠꯁꯤꯃꯗꯤ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯊꯃꯦꯟ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ